Ukraineda Leiriba Russiagi Lanmising Khudongthiningai Oire Haibasi Russian commander Singna Yajakhre Ukraine ballistic missile sare Ukraineda Leiriba Russiagi Lanmising gi phibam Khudongthiningai Oire Haibasi Russian commander Singi Maikedagi Yajakhre haina official report amagi matungina phongdok le Ukraine offensive chatharaktuna kha amadi nongpok thangba lamdam sing lausan khraba matungda Russiagi Lanmising da pressure mayoknaba hengalaki bacherak asida wafam asi phongdoroki bane handakta Ukraine gi Lanmising na chatharaki ba counter offensive ta Russia gi president Vladimir Putin na annex tawri haina laukthokra ba lamdam kaya lauksin ba ngamkhrabane Russia na install to ba strategic Kherson region gi chip na leibak pokpa numita phongdoroki ba wafam amada Dnipro river da Leiriba town marida civilian sing tapna hongdokpa haure Special military operation asi Khudongthiningai oiba phibam amada lakle haina Russian Air Force ki general amade haujikna Russia gi invasion force ki command tawriba General Sergei Sorovikim na phongdokle Kherson gi oiragliba phibam gi matangda Sorovikim na haikibada area adu do oiragliba phibam se Khudongthiningai oire yengna basingna Kherson da Leiriba residential building amade infrastructure singda atamna attack tawduna mangan takhal le Kherson ga Russian forcing mamang sayolda kilometer kundagi kunthra phaubugi changda handorak le Dnipro river ge kilometer saniga kunlom sangba nongchup thangba torban ge saruk asida Leiriba Russia gi forcing ase Khudongthiningai oire Zaporizhia da Leiriba Russia na install tawba council governing gi member Vladimir Robov na haikibada Ukraine gi Lanmising asina Russia khudum chaliba Inhodar town da bomb top capsule le hairiba mafam asi Zaporizhia region ge employee kaya amasu Inhodar town da leire thermal power station gi akoibada artillery cell kaya amasu kapsilakbada ge taksilakhe Ukraine amadi Russia gi Lanmising na de makoina civilian sing da target tawi haibasi akanba mawong da yaning da buut le adumoy na mag Ukraine de Russian force pu war crimes athay haina maral sidibane International Atomic Energy Agency ge chief Raipal Grossi na haikibada mahak athuba matamda Ukraine da chatlaga Zaporizhia gi nuclear plant adu ge akoibada security protection zone ama establish tawna ba thorang tawgane marak asida Ukraine gi maikai da gide Russia da strike tawna bagi damakta kilometer 2,000 range oiba ballistic missile Ukraine sare haide Masi maruay na Russia ge missile drone plane sing na Ukraine gi city sing da lepa laitana attack sa tharak pa na maram oiraga Ukraine gi oinasu long range oiba missile ase sabagi tangai fadaba lakhibane Russia na Iran na saba kamikaze drone missile sing sisinaduna Ukraine gi city kaya de attack sa tharak le Ukraine gi oinasu air defense amade surface to air missile system gi mapanggal hengadanduna ngakthong na bagi akan bakhongthang sing laukhat livane Ukraine gi state na chalaiba defense enterprises Ukroboron prom na haikibada Ukraine gi government na long range missile sare masi maruay na Russia gi lamdam tam na Leiriba mafam sing da strike tawna ne athuba matamda missile makhalasi deploy tawragani haire aroi bada tabiriba pumnamak pu thagachare